मफम क्या इसाउगी अवाब मयोनरी nga phaba lakpada traffic jam thokli torel singi imai hantharaglabsu akutpa mafam singdi ising thumli hawkiba September 13 tagi ngasi September 19 gi nungthil pung 3 phawda Manipur gi mafam ayambada nongchu khidabana loinana torel singi ising imai tamna tamna hantarakli adubu torel launambal kaiba torel turban pathokpana maram moiduna ising thumjin kiba Manipur gi tungan ba mafam singi akutpa mafam singdi ising thumjin duna dumak leiduna miyam sauna awaba saithing piri Manipur ki Water Resources Department ki main flood control room ki officer in charge ki phangba daily flood report ki pauda hawgi September 13 ke ayuk pung 3 tagi ngasi September 19 gi nukthil pung 3 phawda Manipur gi mafam ayambada nongsu khidi Water Resource Department ki Imphal Turel gi Kangpokpi da leiba nongsu bi gi sang onpham rain gas station Iril Turel gi Cycle Thawal Turel gi Litan Imphal gi Rasbon Lamphel amasum Ziribam da leiba rain gas station sing the nong amata sukidi Impal Turel gi minu thong amasum lilong da leiba ising gi level lawpham gas site ta Turel gi ising level sing ta matam hantaraki ngarang ayu pung 3 meter satre ka marfugmanga ka 0.975 ta leramadagi numidang pung 3 phawd minu thong gi gas site meter satre ka marfugmanga ka 0.350 da hantaraktuna warning level gi makha da leiri aduga lilong da leiba gas site ta ngarang ayu pung 3 meter satre ka marfugni thuga 0.350 da lerambadagi numidang pung 3 meter satre ka marfuga mathuga 0.750 da hantaraki mumpham asi phawbada mafam asi da turel gi ising hanthajarabasu flood level gi mathakta di lairi mafam asi da leiba flood level asi meter satre ka marfuga mathuga 0.350 ni idil turel gi oina idil bung da leiba gas site ising gi level asi tamatam da hantaraki ngarang ayu pung 3 phawda meter satre ka marfu tre ka 0.200 lerambadagi nungthil pung 3 ta meter satre ka marfu 3 ka 0.300 da taraki hauzik turel gi level warning level gi makha da leiri Nambol Turel goina thong nambol bida leiba gas site ta ngarang ayu pung 3 ta meter satre ka marfu ga mathuga 0.675 lerambadagi nungthil pung 3 ta meter satre ka marfu ga mathuga 0.425 ta taraki Nambol Turel goina nambol thong da leiba gas site ta ngarang ayu pung 3 ta Turel gi level meter satre ka humdra ga humdra ga 0.3 gi yankhai da lerambadagi nungthil pung 3 ta meter satre ka humdra ga humdra ga 0.300 da taraki adobo pungpham asi phawbada mafam asi da ising gi level asi warning level gi mathak seli thawal turel goina thawal thong da leiba gas site ta ngarang ayu pung 3 phawbada ising gi level meter satre ka marfu ka 0.725 ta leramadagi nungthil pung 3 phawbada meter satre ka marfu ka 0.525 ta hantaraki pungpham asi phawbada turel gi ising tapna tapna hantaralaga su flood level gi mathak da ising seli Manipur turel gi ithai beres ta leiba gas site ta ngarang ayuk pung 3 phawbada ising gi level meter satre ka marfuga satre ka humfuga mapan ga 0.405 ta leramadagi nungthil pung 3 phawbada meter satre ka humfuga mapan ga 0.230 da hantaraki turel gi ising gi level tan tan hantarakli Water Resources Department ki main flood control room gi report asina ithai beres ki gate manga hangdoktun thamli Imphal Beres gate mari mapung phana hangdoktun thamli Thawal Beres gate number 5 na meter ama amasum gate number 6 na meter ahung gi sang hangdoklaga atai gate sing di thingduna thamli hari Imphal East District ki Khetrigao Assembly constituency ki Khetri Bengun awang lekai da Iril Turel kaiba masum ising pathoki ba mafam adu Manipur ki Water Resources Department gi maikei digi lebak haptuna nahan mapung phana thingba ngamkhrabasu turel kaiba masum pathokbagi ising sangsin kiba Imphal East District ki khara kutpa mafam kaya gi yum sing amasum lawpham sing haujik su duma ising tungsin dura lairi Imphal East District ki ising isa mayuknari ba Kongpal Porampat Khurai Ayangpali soibam laikai nongmaibum sekon Kongba usekon wangkhai gi tuan mafam singi khara kutpa mafam singi yum sing haujik phawbada ising thumjinduna adumak lairi ising gi imai tapna khara di hantaragli ising gi imai hantabigi sang asi yamna tapli Porampat leiba Jenims
hospital amasum porampat water supply complex sing ayamba mafam asi ngarang numidang phawd adumak ising tungsinduna leiri Jenims ki ana leng gi thapa adumak leptuna leiri ising mayeng ningthina handakraba matungda ningthina sanitize tawdriba phawd ana leng gi thabak lepki gedori porampat leibi Imphal East district ki mafam kaya da thaknaba ising piriba masum water tanker kya thangna tongan tongan mafam singda ising piriba porampat water supply complex ki sarwasi Numidang phawd adumak ising thumjinduna leiri water supply complex asigi reservoir da phawwa isawgi ising changsinkiba singthokpi yadana adumak leiri complex asigi isingi mayeng tarab matungda reservoir dagi ising singthoktuna tengthoktriba phawbana miyamdi ising piba lepkhigani haina porampat water supply gi authority gi mekedigi phongdorakre haidi nga phaba lakpa traffic jam thokli Thasigi taratare ke ayukta Imphal West District ki manung sanba wangoi mamang khaidem mapad Imphal Turel gi launambal kai khibaduna maram oiraga yum nga pham amadi labu kya mang takli kai khiba mafam sada maudrarom thingma ngamlabus isaw mafamda nga phaba madi leiba laknaba miyamna mayai lambi traffic thokli Turel launambal kai bidigi sangsilakpu isingna yumnam hudrom mayang Imphal lai phrakpam iram siphai pawbitek Pibau sabung company sirai na singbu kun singi yen gi pham lawa madi ngayok pham kya thumjin ki bani ngayok pham kaya sing pathok padi senthorak pa nga sing phana bigi dama arap pham kya digi nga phana bigi dam miyoi kya gari da in purak laga lakna khi nga laibesu miyoi lising kya lakna bana mayai lambi traffic jam thokli isaw sina yumnam hudrom amadi mayang Imphal gi leirak ki lambi su sing pathok laga sien bana maram moiraga harau kumai amagumna lakliba miyam adubu khudong thiba thoktuna bawongoi police station amadi mayang Imphal PS ki team na tangka kyar thokna thattuna control tona hona awaba moiri isawsina ngayok pham mangan tagan khibagi awasai thing nangliba lawmi mana pauksi thai numit humni rom leptuna sukhiba nong aduna maram oiraga Imphal Turel gi imai wangkhalakhiba du khangauduna wongoi Mamang khaide mapada launambal khairakhibani kairiba mafam adu pak chawbana maram oiraga ising thumjilakpagi sang su yamna thukhibani isawsina lawpari lising kya amadi ngayok pham kaya ama mangtakli makisu lakliba ningol sakobu kumaisida nga phanaba khanjarubane dubo isawsina sahi kya sensan huwanu yoksakba nga sing loine sakre anisu pausda makhatana phongdorakli thangna thinbada siri Ngarang numidang Imphal East District Khurai Thaudam Laikhaida sahi Yankhairom Surabi Nauremam Ongbi Shila Tenden Kobiama Nauremam Roni Kobamana Thangna Tinduna Tinbadigi Shiri Amadi Senaba Miyoi Miyamna Pharaga Police da Sinakre Hari Lo Amarom Senta Kiba Thiba Phangdri Hari Mayang Imphal Sirai ki Wahengbam Gaura Hari Kobama Masagi Ngagi Pham Yengsin Bisapada Iraini Sendakre Ngarang ayuk gi arambai tingol gi kangbuna kana thirabasu phangdri hari modbungda manipuri nganglu Naga Kuki militant futrakhri kangpukpi district ki manungsana modbungda leiba presidency college gate manakta Kuki militant sing Naga nupamada Kuki londa hanglakpo hangi pakum manipuri londa khumlubadigi Kuki militant sing Naga nupadu tamthina futrakhri hari Makhan Kangla Tongbi Naga Forum amadi tangkul welfare association Kangla Tongbi na puna tatorok pa siyolamada thaudo odu ba akan mamong yaning da phungdorakli sirola sinhai thaudo odu hokiba yum sikasa numiki nungdang pung taret makhairam tabad thokibani Kuki militant sing phurakhiba miyedu Kingsan Kasung Kawi Kamjong district ki Singsau khundagi ni haujingna Kangla Tongbi da leibane amadi ma okto thoduna imung puriba miyeni thaudo thokpa numirasida Liang mai gi nupi ani nama ki oktodo modbung bazar dagi mana masing lawu satnabagi damak nekhi haina palladuna kasungi okto na modbung da leiba presidency college ki gate manak yaubaga Kuki militant singna Kuki lon da wahang pohang toraki makoina hanglakli bohang sing adugi pakumoina kasungna ma Kuki lon khangdi haina manipuri lon da khungki pakumadu hek khungkibaga masana masabu India lengaka suspension of operation su da leiba Kuki
National Army KNA gi member ni hena miyoiduna kasungbu fudarakibani hari thawong asi yamna lebak thibani haba wafam phongdoladuna sirol sin hai koki militant asin sathargri ba thawong asi makhan kangla tongbi leiba naga phurakle miyoi singbu usitaba amadi singnabagi mathakta leiba naga khudima usitabani thawdo asi tumina kaidonungda leisiloi amadi senaba singi mathakta lokatpam tokpa thabak lokatgadabani thawdo asi da senariba organization na pung humdragani thugi manungda makoi goebu wafam thamgadabani haina takshilladuna garigumba hairibu wafam asi thabak to onthoktaba tholabadi democratic oiba khongjang sing khigani haina wafam thamladuna thawdo asi da senaba sing mari leinaba authority na phaduna phangpham tokpa sarak phone gadabani thawdo asi gi asumba well atenba matamgi manungda phangan gadabani logi mathakta kanagumba amata leiti misam miyamda otliba amadi apan piriba singbu sarak pigadabani haba wafam sirol sina phongdorakli Panmayabadi Kuki sing na Naga phurakle miyoi sing phubagi thawdo asi handaki asin ahanba nati sei sida konsa khunda masaki mayum sanabagi damak yumpham thonduna leiriba Naga nupi amabu nungthin pobopta Kuki sing na masa soktuna phurakibagi thawdo laikhre konsa khungi village sip yauna khungi leiriba lusing busing Kuki sing na tamthina phurambagi thawdo laikhrabani Kuki sing na Naga sing satharamriba ka henwa thabak thoram sing adobu yaningdaba phungdoktuna Naga sing na lambi thingba yauna tongan ton khongjang sing khibagi thawdo laikhrabani haina pausna makhatari High Court na Manipur gi sitting amasum former MP MLA sing gi mathakta lokhatpa case MLA taruk amasum ex MLA mari gi mathakta criminal case sing lady haibigi report amukos pikhalakli Lebas gi sitting amasum former MP MLA sing gi mathakta karam case sing register tawduna lokhatpa leibagi amadi leibagi amasum leirabadi case sing adugi present status na kari no hain hanglakpaga loinana panduna leiba case sing yaurabadi madugi wayel sing athuba matamda sathanbiyu haiduna Supreme Court of India da jaikhiragi mamangna file torakhiba petition ama khanaraba matungda apex court asina leiba asigi state sing da leiba high court sing da su pauktak piraktuna makhoi gi state sing da sitting former MP MLA sing gi mathakta lokhatpa case sing leibra amasung leirabadi athuba da wayel sathanaba case sing adugi masingi matungina special court phawbu linkhatnaba khangalakwadagi High Court of Manipur gi makhada su Manipur gi oina court ani linkhatki Supreme Court ki order matungina High Court of Manipur gi miyang makhada akhanaba court ani linkhatkribasi apex court asina pirakpa direction gi matungina High Court of Manipur na PIL number 38 of 2020 lokhatuna masigi well sa tharapagi matungina linkhatkibani PIL asida respondent sing oiriba Manipur lenga ki mahut sinba chief secretary home secretary law DGP director of prosecutions forensic science laboratory pangai gi director CBI gi head of branch ACB Imphal amasum NIA gi Imphal branch ki SP ni court ani asi special court number 1 amasum special court number 2 haina khangnarakli amasum Manipur gi sitting amasum former MLA sing gi matata leiba case sing gi well satharakli seraksida PIL asi mamang tha gi taraga mapanda matamadu gi High Court of Manipur gi chief justice ke somasakar amasum justice Andem Bimols ki bench lokhatki Kona PIL asigi makhata ba well sathanaba lokhalakpada petitioner ki makeida leblak liba senior counsel ki hais Tarun Kumar Manipur gi sitting amasum former MLA kharagi mathakta July 18 English sing ani ka kungamanga phawgi manungda lokhatpa case singi present status ama court submit torokre adomaina petitioner gi counsel na court submit torokhiba present status aduda yauriba serial number 1 digi 11 phawgi manungda piriba status singi manungda case kharana prosecution witness ki hearing sathabagi stage ta leidi hana phongtokhi adu case kharadana forensic science laboratory digi lakadaba report ngaidi habaga loinana hauzik phawba charge thagaratri haibasu haurakhi adu case kharadana charge sheet natragana final report na singmigi matana court ki makai digi record amata phangdre haba wafam su palakpada yaukhi adumainamak petitioner gi council na Manipur gi sitting amasum former MLA kharagi mathakta July 18 English ngani ga kungamanga phawbada lokhatpa case kharagi present status pikhalakrabasu court ki maikai digi di mari lena authority na pikhalakliba report adugi kalam singda yauriba report aduga mari lena specific report ama khomjinana High Court asigi registry direction piki aduga PIL asigi makhata ba well tha asigi taramatu de sathanaba khanki Kona mangjong na lepkhibegi matungina tha asigi taramatu de PIL asi matamadagi justice case somasakar masum
जस्टिस ए गोनेश्वर की बेंच अमुहन लखटकी कोना मैटर से लखलकपद पिटिशनर की मैकेद सीनियर काउंसिल केस तरुण कुमार ने लेपकी अदुगा केस असिगिदमक कोना एमिकास क्यूरी ओइना खनखिबा सीनियर काउंसिल वाई निर्मल सांसु एपियर तोखेनसु पाउस मखातारी सर्विस का सिक्योरिटी फोर्स कापनबद मौइस अनि सिख्रे सहीसिद स्टेट सिद थोकिब नोमै कापनबगी थाउदोकसिंग सिखिब मौइस अनिग निफुग तरुक सुरी सर्विस की बिजापुर डिस्ट्रिक्ट थोकिब सिक्योरिटी फोर्स नोमै कापनबगी थाउदो अमदा मौइस अनि सिख्रे हाइना पुलिस न फोंदोखरे मनि बिजापुर की सुप्रिटेंडेंट ऑफ पुलिस जितेंद्र कुमार यादव न फोंदोकपगी मतुंग इन नोमै कापनबगी थाउदो दो रानुंगथिल पुंग अहुमलोम ताबदा डिस्ट्रिक्ट सिगी गंगालूर पुलिस स्टेशन की मनुष्य फॉरेस्ट एरिया थोकी अकनब पाव फंगी फॉरेस्ट एरिया सिक्योरिटी फोर्स ऑपरेशन चथरीद मफम मौई नोमै कापसिलखी नोमै कापसिलपदी सिक्योरिटी पर्सनल हंदुना कापनखी है फोंदोना एस पी नाखी नोमै कापनबगी थौदोकफम थीहुम की थबक चथबदा मौई अनी सीदुना लेरम थेनखी थौदोकफम सिक्योरिटी फोर्स राइफल बैरल ग्रेनेड लॉन्चर पोखाइब याब मसाक अतई पोलमसु फंखे माना फोंदोखी हौजुमकी लेखिद्रब मौई मसक ममिंग खंगमद्री है फोंदोलदुना एस पी नाखी हौजुकसु एरिया मखा ताना ऑपरेशन चथरी पुलिस की ख्वाइदगी नौना सीख्रीब अनीसी थारग चलीब सही असिदा सर्विस का थोकिब नोमै कापनबगी थाउदोकसिंग सीखिब मौइस मसिंग चनीगा निफुग तरुक सुरे मौइस चनीगा निफुग तरुक मनुंग चनीगा तरागतरेती डिस्ट्रिक्ट तरेट बिजापुर बस्तर कनकेर कोनगांव नारायणपुर सुकमा देंतावादा साब बस्तर डिवीजन कुनगतरेन रायपुर डिवीजन की सरुक गरियाबान डिस्ट्रिक्ट अनीना डिवीजन की मनुंग चना मोहला मानपुर अममगढ़ सौकी डिस्ट्रिक्ट सीखिबन है मखोइन फोंदोकली ममांग सिक्योरिटी फोर्स माइ पान चथखिब अचौब ऑपरेशन की मनुंगदा गरियाबान डिस्ट्रिक्ट थोकिब नोमै कापनबगी थाउदो अमदा मौइस तरा हाटकेन पाउसना रिपोर्ट तौरी मे तरेतना बिजापुर डिस्ट्रिक्ट थोकिब नोमै कापनबगी थाउदो अमदा मौइस कुनगनिथोय सिखिबग लोइना मार्च कुनगा मपनदना सुकमा बिजापुर डिस्ट्रिक्ट थोकिब सिक्योरिटी फोर्स नोमै कापनबगी थाउदो अनिदा नुपी तरामथु यावना मौइस तरागा निपान सुकमादा तरागतरे बिजापुर सिखेनसु पाउसना मखातारी मार्च कुंदना बिजापुर कनकेर डिस्ट्रिक्ट थोकिब तोगान तोगान नोमै कापनबगी थाउदो अनिदा मौइस कुंथ्रा सिखी है तेदनसुम मैम थमजगे हौजिक मैम पाउस लुसिंजरगे मखाताब अनौब अपडेट मैम पुनमीनसैना चैनल मैकेरी मैंफम मखाता थमजरी मखाताब अनौब अपडेट मैम पुनमीनसी।